ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯣꯜꯍꯥꯝ ꯀꯨꯀꯤ ꯈꯨꯟ ꯃꯅꯥꯛꯇ ꯀꯥꯞꯅꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯆꯤꯡꯒꯤ ꯂꯣꯛꯅꯨꯡꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ ꯂꯧꯈꯠꯂꯒ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯁꯨꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯔ ꯉꯟꯈꯠꯅ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯂꯩꯉꯥꯛꯇ ꯍꯥꯏꯖꯈ꯭ꯔꯦ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯀꯌꯥꯅ ꯈꯟꯅ ꯅꯩꯅꯕ ꯂꯦꯞꯇꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯅ MUꯒꯤ VC ꯄ꯭ꯔꯣꯐꯦꯁꯔ ꯂꯣꯀꯦꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯊ ꯏꯁꯠ ꯋꯤꯟꯗꯣꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎꯃꯤꯗꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯊꯥ ꯑꯁꯤꯒꯤ 6ꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯨꯃꯨꯈꯣꯡꯗ ꯂꯩꯉꯣꯏ ꯄꯦꯛꯇꯨꯅ ꯂꯩꯕ ꯃꯤꯆꯝ ꯁꯤꯟꯃꯤꯁꯤꯡꯗ ꯕꯣꯝ ꯑꯃꯗꯤ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯣꯜꯍꯥꯝ ꯀꯨꯀꯤ ꯈꯨꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒ ꯄꯨꯟꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯣꯛꯆꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯐꯧꯗꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯈꯨꯟꯖꯥ ꯑꯅꯤ ꯃꯐꯝ ꯈꯪꯗꯅ ꯊꯤꯕ ꯈꯪꯈꯤꯗꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯣꯜꯍꯥꯝ ꯈꯨꯟꯒꯤ ꯑꯀꯣꯏꯕ ꯆꯤꯡꯁꯥꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯃꯔꯛꯇ ꯆꯤꯡꯆꯦꯞꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯟꯖꯥ ꯑꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯣꯛꯅꯨꯡꯗ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯈꯠꯂꯛꯇꯨꯅ ꯊꯝꯈ꯭ꯔꯦ Keno. Manipur Legislative Assembly ki mifam tha asigi kunipanda ki famgadoriba si khara khajik ngakhatna fambiyu haina ngarang Chief Minister da imagi mairana memorandum pisingkre haina lup asigi convener Thokjom Sujata na fongdokre wafam asing asi tara amudon lerak machinda leiba lup asigi temporary office ta pangtokhiba paugi mifam amada mahakna fongdokhibane Sujata na High State Cabinet na Assembly Session famgani haina warep loriba si lup asina sawgali kukim militant group singa chatnariba suspension of operation su tha sa loiragane su loidringaida Assembly ki apunba warep ama lauduna center ki luchingba singda thabiyo hokhiba chahigi March 10 da Manipur ki cabinet mifam na kuki organization India lengak amadi Manipur lengak ki marakta sign tawnariba tripartite talk ki
ꯇꯣꯛꯇꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯣꯛꯂꯕꯁꯨ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯇꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯇꯝ ꯈꯤꯇꯪ ꯉꯟꯈꯠꯇꯨꯅ ꯁꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯗꯨꯅ ꯑꯊꯨꯕꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯦꯟꯇꯔꯗ ꯊꯥꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯑꯄꯤꯜ ꯇꯧꯔꯛꯂꯤ तांग मापनदा कोई सरकार की साइड की असेंबली की साइड की 28 फेब्रुआरी दा असेंबली फंबा होरनी हैदना लाउथोखिबा फोटो अदुगी फोटो को याम एक्सेप्ट तौजे याम हराउजे फबुदबु हाइरिबा 28 सिदा फमगी दबु तारिख सिदगी खतम मंगजोमना चखतपिना फमनबा हैदना ngरang खोगी ऑनरेबल सीएम हाबदी हाउस तुगी सु लीडर ओइबदा रिक्वेस्ट तबने चखतपिना फमबगी मरमदी करिगिनो हैबदा कोइना सुसे कोई कुकी की सुसे 29 दा मागी 1 year की कैनोदो लोरबनिना मागी एग्रीमेंट है तारे दु लोरबनिना मागी एक्सटेंड तौदनबा अदुगी मतंग खतन खन्नबिनबा हाबदी मोइना फमदोइबा 28 सिदी सेंगना हाबदा 1 year की बजेट की नेबा मोइदी चही की ओइबा मी फमनेबा अखोय प्रजा मयामना पामजबदी तसेना हुजु ओइबा सिचुएशन सिगी हुजु ओइबा इरान सिगी खन्नबिनबगी दमक्ता असुक कुइरबा अगस्त फमगिबदगी नंगासि बौता असेंबली फमबिउ लॉ लापसे सिदी सेंगना हाबदा कोइगी लाइफतबगी ngambo thadopegi tane moi tawduisidi sidi moi gi budget di kai gi se 1 year gi khana gi bada kaisu akhoi gi post yauni ha maramdi 29 da agreement do loina photo 28 da moi na phamaga di 28 phamdoi sisu governor address on p leirani mayam ama tawle du matung discussion la toni adu tardi akhoi na pamjaba post sida khatang akhoi gi leiba ruling da leiba sarkar paibiri bu kangu sina khatang accept tawdu kari kai gi sineba prajanyang khatang khanbi base kyamna kano nungai ta pokuno khangdre ba tawisi Sahit Mandu Mongol Sarma Lekhitabagi Kunmapan Laksuba Kumon Thoram Ngase Sahit Mandu Mongol Foundation Imphal Nasinduna JN Manipur Dance Academy Imphal da Pangtokre Thormadu da Manipur University ki Hanagi Vice Chancellor amasung Hanagi MLA Dr. 𝐁𝐫𝐸 Manipur University ki Vice Chancellor Professor N Lokendra amadi Sahit Mandu Mongol Foundation ki President 𝐸 Sarma na President Member sing oina sarwyake Thormadu ki manung chana lekhidraba Sahit Mandu Mongol Sarma ki photo da leishu katune kai khumnaba utpagal loinana souvenir amasu पुथोक्तुना मियामदा खुतोल तमके थरम अदुगा मरी लेनना मणिपुर यूनिवर्सिटी की वाइस चांसलर प्रोफेसर लोकेंद्रना फोंदोरकपदा सहित मंदु मंगोल मियाम की लुचिंगबा अमा ओइरंबदा नतना लेबाक असि चौखतनबा होतनबदा अचौबा थौदांग क्या लौरंबा मिसक अमने मधु मंगोल मतम लेबाक खिबिकता असावबु लोसिंदुना मोमन नोक्तुना लेबा मिसक अमसु ओइरमी मांगना हिंगनिंगै मतमदा भारतीय जनता पार्टी बीजेपी बु अवांगबा थाकता पुखतनबा होतनबदा अचौबा थौदांग क्या लौरंबदा नतना मतम अदुदा मणिपुरदा बीजेपी पार्टी असि मियाम इखंग खंगनदबा पार्टी अमा ओइना लाखे लोनिना मणिपुरदा हुजिक थंगनरिबा थौदोकसिंग असिगी मतंगदा इंटेलेक्चुअल कया यावना लाइक लाइसु हैरबा मियामना खनन नैनबा लेप्तबा असना नोंगमदि सोदना इंगतपा लमदम अमा लाकनि हाइनसु फोंदोके अतोपा इशू अमना राम जन्मभूमि की मतंगदा गानसी अइन ngasi taw ngangiba मैंने खंगबिरिदनि राम जन्मभूमि से राम टेम्पल राम लला टेम्पल से कोइगिद्री सेवन अनि हुंगी ममांगदा संगाबने नमरोय न खलुबने सब चाना आइगा नंगंबा मस्जिद से किलोमीटर मंगागी अदवाई की जगह अतोपा अल्टरनेटिव प्लेस अमा थामगा अनि कम्युनिटी रिलीजियस कम्युनिटी अनि सिगी इंटरेस्ट से ना ननबा ना आगा मयाम की भारत की सभ्यता दिगी हरपा अदुगुंबा भारतीय जाति सिगी इंटरेस्ट अदु ना ननबगी थंबा पोतु ngasidi mangphawna egana uramba magi vision magi wakanlon kayada sungrabano Lamlai Kendra Village Volunteer Force na sinduna pangtoklakiba yuki isa ngautochunaba sajal ngasi chewal ama farakpaga mari lenina achamba thoram ama pangtokhrei ngasi pangtokiba achamba thoram atuda Lamlai Kendra Village Volunteers Force ki Commander in Chief AIMO Advisor M Devendro imagi maira ki convener TS Sujata ama Manipuri film ki saknairaba artist kana sarkyake ngasigi achamba thoram atuda saknairaba film actor Gokul na phongdorakpada hojik leiriba irang asida Manipur da leiriba mipum khudimak hakthengna natraga nakoinna mateng pangliba ngaktani kanana kari tawkhrabagi habagi wakhalon thadokpiu haina su phongdoke loina wana bangaktani mipum khudimak lan ichaiteng phangdaba natragna si saruk oidaba matna tin loina yawi bangatani nasi mangdaling chinbiriba ima sing ichel sing akoi punamak kaino ngaktani lan
चंगी खुद खुलाई पायरग चंगी इचिनाव खतना लान थेंगनबनी हारगदी लान गदोइने मरमदी मधु सुओ कांदा कनाना कइनो तौनी हॉस्पिटल पकने हॉस्पिटल डॉक्टर दुन लेत्रगदी मा फगदोरिब्रा फरोइदोइने अदितादी हॉस्पिटल द वर्क तोरिबदुसु लान फममनी लान दु चंग ngamnabagi damak chari bachak natragana shek kadriba pijol myam kanan tore imai besina thongi kun punjenaraga tawi amana amagi mateng pangnari si myam jingja koji loine interrelated loine worima tane duna koi punmak lanmi ngatani aina maele haba wakal se simatha to piu nang kari tawredana nang kari yaukrage haibana simbagi wakalon se koi leitawa koi punna loine saru ga minai ne karai no kari nomda mateng angam angam pangnari ni sel gi mateng oibe ai physically oibe mentally oibe ai punma amaga koi loine mateng pangnaba ngatani da akhoina khangada busi yengna busi kaidonungda sonthare na hanthare na khaloi Irang asukalingai jarak asida nupi oibida thawai usitaba thawong ama oina thinungai awang lekaidagi en ranjit koba nupa amana kakchingda thabak suba chatlaga maga naknan lemina bi nupi amada masa soklobagi warak watemnaba lona thingkhraba kanglaipa communist party KCP amadi masigi lanmi sanglup miyam gi fingang lanmi MFL na Bishnupur district ke mafum amada faduna puraklaga paumi singi mangda puthoklaba matungda warakhrei en ranjit machale raba miyoini adubu khanthaba walpadagi aranba thabak adu torubani matungda amuk hana tawraroi hadak amukta dingak piyu haike adum oinamak party gi maikaidagi asigumba nupi bu ikai khumnadaba usitaba thawong asi party na lumna lawe maram aduna jarak amadi soidana piragani haike kanglai jasingna asigumba nupi angangda mityeng glanna yengba Icha singda aranba thabok makhata na tawrakpa tarabadi ngase ranjita tariba jaitheng asi soidana fangane masi thoktana ba khwai pumna mana jaksen biu haina akan ba wafam thamlake aina pakshing da le bara da le ga thabok shuringe da aina leshabi musa mai ka la changaga aina ma gi phalang kino to hogai ra mai ka la changaga mai masa suwa pairu da lemina ba temolest to gi da mate sina Sarana Powder a land with Harvey Shanayana with the Lorraine to a twice and the one of the Dozer, the can be I in my part later, a hand hold on an aram talk with it already on Sundopui and I'm don't be a PE a put bunny to a video for later. Nupigi, Nupi Samaski, Kaikunabu Mahanduna, Nupigi, Ijat Putim Singaduna, Nupigi Kaikuno, Mahandu, Gilamaka, Kogi, Yawi, my Kabi, Kanipa Communist Party, Kaskasi, Lam Singlup, MFL, Zerak Vijaragani, Zerakasi, Masana Yana Logere, Aduga, Tungdasi Mutugasi, Karigumba, Torba Targadi, Toliba, Meeting, Hadi, Torli, me to Zumana Pangiba, Zerak, Simba, Jagni, I visit. Pajamyam adagi kangmizading na nising biyu hay wafam maze pajamyam to thamjagi Oral care for better health habihiramda Indian Dental Association Manipur State Branch na sinduna kunhumdoi suba Manipur State Dental Conference amasung kuntrahumdoi rak suba annual general body meeting ase North AOC da leiba Imphal Hotel gi sangai hall da pangtokhrei Thormaduda Oinam Assembly Constituency ke MLA Irengbam Nalini, Health and Family Welfare ke Joint Secretary Dr. Yumnam Suraj Singh, Indian Dental Association Manipur State Branch ke Advisor Dr. T. Nabachandra Singh, IDA ke President Dr. R.K. Ratan Kumar Singh, IDA ke Organizing Chairman Dr. 𝐿𝐸𝐷𝐸 Singh, Organizing Secretary Dr. 𝐿𝐸𝐷𝐸 Sasikumar Singh su sarwyake. Thorom aduga mari lenana oinam SC MLA Irengbam Nalini na fongdorakpada matam amada yagi Dr. asi ahal laman singna maru oina lawnaramde adubu tinjang kaijang daba hawchang ama ohenba matamda ya asi khwaidagi maru oi state asta leiriba hospital singda dental ki Dr. 𝐿𝐸𝐷𝐸 Singh asi athubu matamda mensinaba government ta taksilagani haike Hogi khoi state asida dental surgery awata mayam ama logdaba leiri haina khanjai leisu leiribani asigumbashi ngasai homeogi Dr. T khara yamna lawkhrakanda akhoi dental doctor singsina khara masing hataki lawba Dr. lawbada su khoi gi dental doctor singsi yawki de adu mathangi lawrapa yam thuna lawkani haina khanjai sarkar gi adugumba policy program mayam ama school gi okta oiro aduga medical gi line da bu oiro khudingmak department khudingmaki tawrakadaba thabak thoram mayam ama
सरकारी लेगिबसिंगसी Dr. Sasi Kumar na hai ngasi pangtholiba program asi maru aina dental ki doctor sing amadi nongna pass toraba dental doctor singna karamna hena afaba dentist ama oigani amadi lamda masida dentist sing hena jakhatna ba khanna bani haike conference ki maru iba pandamdu manipur laiba dental surgeons mayam ama konsilaga koina chokatawang gi damakta kana jaba kana jaba musum dari tausi ge habdu kana jaba plus at the same time known pass out tori ba dental surgeons mayam ama anongba scientific kind of the platform am the kalana hona ba the knowledge tengana hona ba ano ba kuchu kulai mayam ama ko world se ko li mayam ama sida trade fair mahang kana sida kari kari lagi koli habdi adu jo khangan jalogi tanja am su log jaba mai ta na koina puna ma ke dental surgeons mayam gi kari kari watli kari kari darkali have punamak se khana jarga abaina kamai tawna step forward tawsigi have gi khana jarga tanjam lo jabani Travel Living Group haina khalna ba organization amana sinduna Dr. Nipal yawa team amana ngasi Kakching district ki manung chanba tangjeng khunau gi relief camp tele riba mioi singi damak lem na laying bagi camp ama pangthokhrei ngasi gi lem na laying bagi thoram atuda punda mioi chani rom laying ki amade hidak langtak singsu lem na fanghan ki thoram atuda sarugya ki ba Janims Hospital ki ENT ki Dr. Konthojom safa bana hai Travel Living Group asna wakal manaba Dr. Singa kusam naraga awaba mayok na riba lanjoy lakpa mioi singi asigi damak angamba mateng pangba oina free health camp asi pangthokpani asi koigi tang 13 February gi nomaising nimitsida koina tangjeng khunau hairiba lam asida koigi Dr. Singi amadi atopa tabak tawbasing group ama koigi leijai koi marup singi Travel Living Group haidana sina sindana koina tangjeng khunau da laiba relief camp dagi displace torokpa family sing amadi imai ben chine nauk singi da mukta khara makai da werka so koina ngamjaba khara mateng tauksi haidana medical health camp asi pangthok sabani sida koigi Dr. Nipan gi team amadi pharmacy gi aduga koigi staff supportive oiba koigi nurses su yaujare sida koina investigation haibadi blood test sugar gumba cholesterol adu myam su tawi aduga hidala thaksu koina free da ngasi mateng pangjabani asai koi pung 13 swai dagi hongjabani hoje phawada anaba koi chani gi mya yengjare aduga makha tara su yengjakhini Social media ki platform ama oriba Facebook ki ning bakaraba thamoi haina mingthon ba group page asige members na Manipur linga ke health services ka kusam naduna chief medical officer Kakching ki meeting makhada nongmagi oiba lem na laing bagi camp ama wangu tera playground da pangthokhrei lem na laing bagi camp adu da CMO Kakching ki makhada leiba Dr. Mari amadi staff nursing na sark yaduna gynecologist pediatrics dental mental health medicine ka mari lenana marke adong ki mioi chani ga yang khairom da laing chatha ki bagal lonana lem na hidak langthak singsu fangan khrei Tha sige choicha tara tarukte ki Guwahati ki Royal Global University the Association of Indian Universities AIU na sinduna pangtokhiba kuntrataret suba Inter University Northeast John Youth Festival 2023-24 da Manipur University of Culture na overall mari suba position lobang ngamkrei Northeast Region ki University tara manga na sarkyariba festival asida MUC na punna event kuntare leiba ki manungda event tara manga da medal lobang ngamkhibani events sing adudi literary events fine art events music events dance events amade theater events ne festival asigi damakta MUC ki mahiroi kuntra taruk yauna University asigi Professor Dr. Manju Elangbam amade Toizam Sila Debina team manager amade Konsam Santa amade Murangthem Krishna professional accompanist oina mahiroi nimfu na sarkya khibani Continuing Medical Education CME program gi manung chana Autopsy and New Phase in Forensic Autopsy Hiramda thoram ama ngarang RIMS ki Department of Forensic Medicine and Toxicology na sinduna RIMS ki Banting Hall da RIMS ki Director Professor 𝐁𝐫𝐴𝐬 Sharma na hawdokhrei ngarang ki thoram adu da RIMS ki Director Professor 𝐁𝐫𝐴𝐬 Sharma RIMS ki Dean Professor Brogan Singh Akoijam ne RIMS ki Department of Forensic Medicine ki Professor amade Head AJ Patware RIMS ki Department of Forensic Medicine and Toxicology ki Head amadi Professor TS Mira Devisu sargya ke Traditional Autopsy Paternalistic Attitude of Doctors in Medical Practice Autopsy and New Phase in Forensic Autopsy and Imaging Techniques and Forensic Ballistics Cyber Hiramda Professor Memcho BPH Professor
Brogan Singh, Akoijam, Professor A.J. Patwari, amadi Dr. S. Joychandra Singh presentation PK. Thorom aduda RIMS ki Director Professor 𝐁𝐄𝐰𝐬 sermon hai continuing medical education CME asi institute asigi anoba khongthang ama oibata natana digital world hodokpa khudingi maru oiba face ama oirakani virtual autopsy na thawai yaudraba hauchang amagi x-rays amadi MRI images kupthana loba matamda computer tomography CT amadi magnetic resonance imaging MRI ki technology sizinaduna bone tissue organ amadi blood vessels sing asi examine tawduna miyo adu leikhidabagi maram khangdokpa ngamlagani masina hana chatnariba autopsy ga yengnaba matamda yamna advance oiba heli haiki. You can see quite amazing findings like head injury, bullet injury and all. We can do without any conventional autopsy. You can exactly locate what is the bullet by having a three-dimensional study, and that was really impressive. So we can, and beyond the CP, let's talk about the crime or cyber crime or whatever we are facing in modern days. So the criminal may be thinking that they are quite advanced, and also we need to improve our education or maybe the IT, digital. Police people are sitting here, so they must be a bit tough time in cracking the mobile number. We have to track down, but still they are far ahead of us. But at any point we should not give up, but we should be trying to catch up with a criminal mind and need to say that we are also there. 𝐂𝐄𝐰 Academy New Delhi Manipur 𝐂𝐄𝐯 Samiti Thawbal amadi 𝐶𝐫𝐿𝐴 Ram Singh Memorial Trust ahumna sentuna birth centenary of 𝐶𝐫𝐿𝐴 Ram Singh haiba hiramda nomigi oiba seminar program ama pangtokhrei Thawbal wangma tabada leiba 𝐁𝐵 bhavanda ngasi pangtokhiba thoram aduda 𝐶𝐫𝐿𝐴 Ram Singh Memorial Trust ki President Dr. 𝐂𝐲𝐷𝐬 Singh Manipur 𝐂𝐄𝐯 Samiti Thawbal ki President Retired Wing Commander A.D. Singh Lekhidraba 𝐶𝐵 Ram Singh ki machanupi 𝐿𝐴 N.R.K. 𝐿𝐵 Muhini Devi 𝐂𝐄𝐯 Academy Kolkata Regional Office ki Regional Secretary Dr. Devendra Kumar Debes amadi Manipuri Language Advisory Board New Delhi ki Convener Professor Rajan Toijampana mathangsina athoiba mitunglen thoramapu amadi akhanaba mitunglen sing oina saruk yake Tangkak ani thona pangtokhiba seminar adugi ahanba tangkakta Manipuri Language Advisory Board New Delhi ki former Convener Professor Hiren Bihari Singna moderator aduga Dr. Sarachandra Longjamba Dr. SANASAM Nabadip Singh amadi ibosna yambemna 𝐶𝐵𝐿𝐴 Ram Singh gi maramda wangangki ani suba tangkaki thoramda retired Deputy Inspector of Schools 𝐁𝐫𝐲 Indira Devi na moderator aduga Dr. Anand Longjam Sengwai SANASAM amadi Yumnam Utambala Devi na 𝐶𝐵𝐿𝐴 Ram Singh gi maramda wangangki Department of Horticulture and Soil Conservation Government of Manipur gi handakta nongna Director oina thaupu khaba Kakching Tabam Debatata Sarmaga loinana Department asima ki Deputy Director oina nongna Karakraba na Mayrapam Sunil Anibu ngarang taram na okray Department asigi official Anibu ngarang thongju waikom khongnangda leiba The Rising Sun Club ki member singna sinduna lekai asigi ahalaman kya na sarukyaduna makhoibu taram na okay Panbayay madudi Horticulture and Soil Conservation ki Director ke Debatata Sarma thongju waikom khongnangda pokpani makhokhiba inkumja lisingani maritaki lisingani taruk fawba The Rising Sun Club ki President ki thawpuramba misak amani Nongna naha oina Department asima ki Deputy Director ki Farm Puraklaba na Mayrakpam Sunil Singh hanasu Club asimang na koliba 𝐶𝐤𝐯 awang lekay da pokpani Club asigi President Oriba Lunna hanagi FIFA ki Referee Instructor Jodab Chandra Haubam na preside tawduna pangtokhiba okpagi thoram aduda Department of Horticulture and Soil Conservation ki Director Kakching Tabam Debatata Sarma na haikibada lekai asigi thabak phangdana sufam nofam khangdana leriba nupa nupi khudingna Horticulture ki pothok makhal kaya asi sem saba natraga packaging tawba ki thabak kya paikhat payai masna senmilon da khara da oirabasu mateng pangbang amhanbata natana icha isu singpolarik laisu matik chana tamhanbada mateng ama oiragani haiki ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯉꯤꯕ ꯃꯤꯗꯣ ꯃꯥꯒꯤ ꯃꯆꯥꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯧꯗꯕ ꯇꯥꯔꯒꯗꯤꯅꯦ ꯃꯥꯒꯤ ꯃꯆꯥꯗꯨꯁꯨ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯣꯏꯗꯕ ꯑꯩꯅ ꯆꯠꯀꯗꯧꯕ ꯂꯝꯕꯤꯁꯦ ꯃꯁꯤꯗ ꯆꯨꯝꯇꯤꯡ ꯆꯠꯄ ꯇꯨꯔꯁꯨ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯠꯄ ꯁꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯂꯤꯡꯖꯦꯜ ꯈꯥꯕ ꯑꯃꯗꯤ ꯄꯥꯡꯊꯣꯛꯅꯕ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯅꯣꯡꯌꯦꯜꯗ laktabadagi hospital da layeng naba lakhibani layeng ba lakpa matamda mahak mioi kana amataga loina rakhidaba asina maram oiduna ma hospital manung yobang ngamdana leikhidabani hari
Security Force na irang tholakpa yaba ching amasung tamgi mafamsingda operation chathakre hari. Security Force na chathakiba operation aduda Thobal District tagi 2-inch mortar shell manga 𝐋𝐸36 hand grenade manga char smoke grenade ama char smoke cell soap nose ani rubber yauna 38mm cartridge ama countrymed mortar shell ama magazine ani yauna 9mm CMG ama magazine ama yauna 7.65mm pistol Browning's pattern ama revolver ama airgun ama HTRF walkie-talkie ama fagat pangamkray Churachandpur District tagi char gas gun ama magazine yauna countrymed 9mm pistol ani SBBL gun taruk improvised mortar mari fagat pangamkray Nongmada changdraba yadraba polam pupa gari chaniga tara humdoi amadi chaniga supna mapan National Highway 37 amadi 2 da akanba security gi sin tharanga loinana Imphal tholakray Ngasi All Manipur United Clubs Organization ki meeting makhada loop asiga chaminariba 𝐿 amasung 𝐿 na maru oiba thodang loduna hayeng February 12 da pangthokadaba amukoge kunthramatoi suba foundation de gamari lenina laimaram relief camp ta nomogi oiba lemna layang bagi thoram ama pangthokrai ngasi gi thoram aduda mathau taba hidak langthak sing lemna fanghan bagal lonina ultrasound lobagi khodong chaba su fanghan ke ngasi lemna layang bagi thoram aduda Cure and Care Hospital Lamfelge Dr. Amasung staff sing na achoba thodang loke ngasigi thoramatuda amukogi Secretary General Dr. Norendra Thokchom 𝐿 ke President W Basanta Care and Cure Hospital ki physician Dr. Megan Dr. KS Priyakumar Dr. W Dhanachandra paramedical staff amadi amuko amasung 𝐿 ki maru oiba luching pakyasu sarugya ke lemna layang bagi thoramatuda mioi chamga kunlomda analayang ki khudong chaba pike Laga Februari tang tarani kusi mapung mari paras sama susu mapung nampak oleh dominasi ke mana nak kena tang tare tadi mana kita suka mayam bata kita kian so bisa mana masih jeku campur kita dah lama ekoi enam kangdei bung terlai di pada kian sika ikan narakan kai dulu lain lain terlai kita boleh nak mayam sika di medical kian program lain program jadi bagi anda di medical kian sidi koi lab technician dia orang Government of India ga peace talks athariba innocent IM ki makok thongba mioi yauna lotuna ba mihata mamang jahi ki February 13 da Kangpopi district ke mafum amada mihatin hatok pikraba kwa kaital konjeng awang lekai deki akoijam nongan ba alias aging leikidaba jahi amanga si mapung fare adubu ngasi fawbada miat adugi chap chaba langla langjin puthok-tuna mara leiba sing matik chaba chirak pi dabana ngasi su JAC amasung imung manung na chatnabi gi matung ina leikidraba gi jahi farapagi firoi gi thoram pangthoktana leiri miat aduda January ba innocent IM ki Stephen amade Moses yauna mioi ahum police na fagatuna wahang pahong chathaki ba achumba wayal puthokna ba case adubo NIA da tigat hana ba chief minister ng tumam biren amadi mari leina ba loishangi officials ni buthagali haina JAC amadi imung manugi maigadi gi phone directly adu maina mag thintha ba tawtuna case adu NIA na faduna mihat adu gi langla langjil puthok-tuna mara leiba sing charak pina ba hotna bada chief minister amadi mari leina ba singna ahen ba meeting changbiu haina appeal directly tamthira ba mihat adu gi langla langjil puthokna ba hotna bada awana thidana hotna ki ba lamdam asigi CSO sing club sing mera pai Loop singim luching bising amadi miyam na lawki ba thaudang sing busu JAC amadi imung manunat tawbimal khangba utpagalun na thagalakli Ningombam Sagay Development Organization NSGO gi ahanba tangkaki jahi bigadaba merit scholarship lakliba February kun mga English ngani kun mari sagol sen numiki ayupung mapan taba matamda chaklen amaga lonina UNACO College Khongmanda yanthoklakan haina NSGO gi secretary Ningombam Sanjakumar singna khanghalakli class 10 dagi master gi thak fawbada leriba Ningombam Sagay gi mahairoi singna NSGO gi scholarship form NSGO gi website https://ningombamsagay.org dagi download tawraga February 10 mga fawbagi manungda form thajilonaba secretary Santana pauchilakli Bridge Institute Manipur amasung JR Institute of Medical Science ani kusamnaduna quality coaching center sangayung famda class 12 thagadariba mahiroi singidama career counseling program ama pangthokrai career counseling program adu da punba mahiroi marifu nasar kya ke resource person oina mira saha kori amadi corporate lawyer Salman Nasar gyaduna thorm adu kamari leinaba wafam thamke NEET 𝐶IAT QUET CA Foundation kamari leinaba exam sing karamna apply tawgani amasung mai pakna ba hotnagani haiba hiramda nainake
ꯀ꯭ꯋꯦꯠ ꯑꯃꯗꯤ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯍꯦꯜꯞꯂꯥꯏꯟ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯕ꯭ꯔꯤꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯖꯤꯑꯥꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗꯒꯤ ꯅꯤꯉꯣꯝꯕꯝ ꯑꯜꯕꯔꯠ ꯀꯧꯕ ꯄꯦꯁꯦꯟ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯇꯣꯉꯥꯟꯕ ꯑꯔꯥꯟꯕ ꯆꯥꯔꯖ ꯀꯌꯥ ꯇꯧꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ngasi sur hospital da pangthokpa pawgi mifum amada hospital management committee gi member 𝐂𝐳𝐞𝐰𝐬 na phongdorokpada albert hariba mioi asigi loinabi nrt asi january 30 da hospital asda pukhalaktuna layengke masigi matung february 1 amasung february 3 da naba fatre haiduna pukhalaktuna layenglaba matung mayumda hanke adumapu february 3 gi ahingda makhoi bu layengliba doctor aduda anaba si henjilakle haina phone dorake doctor na madu oirabadi hospitalize tawtaba yararoi haike adumapu makhoi bu layingliba hospital asta pukhalakpaki mahuda siza hospital da oina pukhatuna layinglamlei makhoi sur hospital da pukhatlamde hospital asta ki refer tawkibasu laikide haraduna february 3 ta albert hariba mioi asna sur hospital da laklaga hospital astan tharakliba hidak singdagi adverse drug reaction tholakpani haiduna anaba asna changliba pasasing sur hospital na puthokadabani yadragana hospital thingjingani haiba yauna demand ki mawongda akanba wahi wata kya sisinaramke sur hospital gi proprietor dr 𝐿 na haikibda hidak guli asna adverse drug reaction thokpani angakpane patient adu da thariba guli sing adu pregnant oiba nupi singda thariba safe oiraba hidak sing ngaktani mawonda antibiotics na chingba injection so amata kapkiba mata leite drug reaction haibasidi ayambana inject tawba mi da thokpane hospital asna लाना हिदाक थाबा अमत नते हौजिक पेशेंट असना फरकले ताबदा एकोशु हराउरी बनी हरिदुना हिदाक असि थारिबा प्रेग्नेंट ओइबा नुपी अमत दा रिएक्शन थोकट्रगा मवंदा मतौ करमना रिएक्शन थोकलोबनो हाइबसिसु हंगनिंगाई ओइरि हाइके ड्रग रिएक्शन हाइबसिदि ओइरमबसु ओइरमदबसु याई करिगुंबा ओइरमलबसु हॉस्पिटल ना साबा हिदाकसु नते सेफ ओइरे यारे हाइदुना पुथोरक्लिबा हिदाकनी मदुना रिएक्शन थोकले हाइरगदि हॉस्पिटल ना रेस्पोंसिबल करमना लोगदौरी हाइरदुना hospital asla hekta aran basi na bahot na ba mawongda laklaga akan ba wahi wata sizinaramba adumakti nungaitaba fawi haike sur hospital gi assistant general manager ts rajesh maitena phongdorakpada patient asna hospital yengba laklamba matamda hospital gi maikati gi rmo singna yamna fajana hotnaduna layeng khibane adubu patient asigi mapuroi bana hospital asibu amadi doctor singbo mingja thiba yaba mawongda torokpa si laibak thibane असी मम्मी जी नंगोन एलिगेशन तौरे अदु ड्रग रिएक्शन हाइबसिदी अयामन इंजेक्टेबल हो इंजेक्ट तो पोत कापन मौन कोइन हुम पिजबनते फतनु पिजबमतनते मा फरदी ना माने फबदि मा हजि फरे स्टेबल वे कान कोइन हराउ बुम फाउलसि मा फनिंग इन पेशेंट अदुगा मौनदा लोइन मी कनाम द रिएक्शन थोक्टर मौन कमाइन थोइनो हाइब क्वेश्चन हाइदि मी लोइन असी गुली लोइन थारी प्रेगनेंसी दा मा मथन माइ रिएक्शन थोय अदु समटाइम्स ड्रग रिएक्शन हाइसिदी ओइरमबे या ओइरमदबे ओइरमेज लोवर से ड्रग टू दिस हॉस्पिटल ना साबा हिदाक नते अदुदी फार्मास्यूटिकल कंपनी ताइनता मोइने यारे सीसीगी नेना सारगा थादुरो हिदाक ने अदु गुली नो रिएक्शन टू है तारडी वी आर नॉट रेस्पोंसिबल फॉर इट अदु तास कोइन ह्यूमैनिटी ग्राउंड दा मागे दु तौबद माइ संगे हायबिना ए माइ जे माइति हे माइनो वागरम गनि अदु तारडी मतिंग कितंग पांगसी अदुगा माना ह्यूमैनिटी ग्राउंड फजना लागा हायरमगदि मागी चंगु पुन पुथोपिरमजु अदुबो पांथोकेना खनन बाने अदु माना एकता खोइजे आराम सीरगा करिंता कनो तौदबा गी टाइपता उसी थवइदना गुंडा फरा सारगा धप तौरगा लौगे तौदगी कोइना अदुगी नुवाइतबनी Like minded group LMG Manipur na masana thauba low khoibaki tractor na nanbadagi laikhidraba khangabok part 2 Maisnam leka digi ningthauzam dijen gile horiba macha ani best academy khangabokta lupalising taratareka chamri changna mingjan bikhibagal lonina larik tambada changba study material sing mateng pangkhrai ngasigi tengbang khongchut adu group asigi secretary audit sorak haibam amadi publicity secretary rakesh narem anina luchingke khongchut aduda atei maru oibana member kaya su sarkya ke ingsing bayai kumja inisani kunma thoige jun thage chingjil matamda migi tractor ge driver oiduna hate suraga hinjaramba ningthauzam dijen khanghodana mahakna thoba tractor atumang nan badagi labukta lekhide maki lehori ba macha nupa amadi macha nupi ani ge class 12 fawa mahai tambada changkadaba expenditure pumna mak LMG ge pukchol charaba member
Rolison Sanasam Wangjingna sponsor Toratuna Kumja Nisini Kuni Toitaki ngasi fauba leptuna mateng pangtuna lakle angang ani asna class 12 tambak Fawbaki Mingchan ba amadi atay study materials ng mateng pangani haina laypak miyamda laktoki bagi matung ina handak jahi English ni kun marigi oina LMG na mateng asi pangkibani Publicity Secretary Rakesh Naurem na kongchut aduga mari lenina fongdoki bada like-minded group asi Humanity Service Group amani tha amada sunatagi lupa chama jamadang khaigat aduna lamdam asigi ka hena awana taraba singda mateng pang nabagi wakalonda COVID-19 pandemic manung Kumjai Nisini Kunmathogi Me Thada Wakalon Manaba, I quick Punsinduna Samja Kiba Group Ne, Group as Nangasi Fawada Imung Jam Gayankai Matakta Ngamba Mateng Pangbang Amkre, Imung Amada Lupa Lag Amaga Lisang Yankai Pangwa Fawa Yakre, Adongi Apikpa Lupa Jam Matuna Mamalyam Laba Miwebaki Punsi Kan Bamadi Awaba Kok Hanbada Karadang Werebasu Mateng Pangbio. Ngasigi tengbang khongshut aduga mari lenena group asigi secretary audit sorakhaibam na fongdoki bada lekhidraba ningthozam dijan gi hosik leriba yumgi fibam asi asuki matik na tai chadaba fibam amada leire yumgi makhong sum na loina chasele faklangsu jinga masung wache na khare maki machanupa keni machanupi bidesori amade mahaki loina bi kunjabati na leinari ba yum asi khajitang kanba nuksit ama silakpada humdoki ba yabagi fibam da leire Asuk yamna hingbada waraba khudong chadraba imung asida LMG na angaba mateng pangtuna makhoigi awabada sar kharadang yabani अखोई लाक्चरी बसे करी मरम गिन हारगा ngasi दगिना चाही अनियम मवांग 20 अखोई 21 गी अखोई लौ कन्ना पाम्बेन हुनबा मतम सिदा निथौजम डिजेन लैबा अंगांग असिगी अपोकपा पंथौसी मीगी ट्रैक्टर थौरगा अखोई हाती हाती तालगा चाजबनी अदुबु जदुमनी ऑयल पंप हाइदना यामन खंगनबा सिगी मया सिदिदा लौ खोइबा अखोई इसिंग मरक लौ खोइबदा ट्रैक्टर दुना नंदलगा सिगिबा सुंब थौदु असि ताबदगी लाइमंदी ग्रुप न खुदकता चंगलगा मतेंग पांगजगी अदुगी मखा तारकपदा लैबा अंगांग असि यामन पी मतनुदा हौजि खितंगु चावरे अंगांग अनि असि इमुंग असिना मपाना हाती हाती सुरमबगा तालम सिनदु लैद्रबा अदुगा इमुंग युमलै करेसि यबियु इमुंग असि करिसु लौ सुन करिम लेजबरते युम बाबु युम मौ थोरंगमदा लैबनि मरमदुना असिउ इमुंग असिदा लैबा अंगांग अनिसे हयें क्लास 2 फौबा उचेन चारबन लाइक मंदी ग्रुप की मेंबर ओबिबा रोलिंसन सनासमना स्पॉन्सर तौबिरगा हनकसु एकोई लुपा लिसिंग 33 का 7 निपु संगना एकोई मिंग सनग्रे प्राइवेट इंग्लिश स्कूलदा अदुगा हौजि हौजिसु एकोइना कोई आशा अथक अदुगा कोलम पेंसिल लाइरिक रि खताना जिंगमजे पिजब लाकजबनी Ngase yupung taramathoy tabo matamda District Administration Jiribam Sinduna Kuntra Manga Suba National Road Safety Month Kamari Lenana District Level Painting Cum Slogan Writing Competition for Students of High School, Higher Secondary and College Students ki oiba competition ama RKS na tumbi Devi Vidalya Jiribam da pangtokray. Ngasi pangtokiba painting competition da RKS na tumbi Devi Vidalya Jiribam A. Premananda Singh Jiribam Higher Secondary School ki isita de amade Jiribam Higher Secondary School ki sina manithoiba singna first, second amade third prize pangki eduga slogan ki competition dana RKS na tumbi Devi Vidalya Jiribam ki mahiroi ahum Bhavishya Maitham Wairokpam Lebak Lemachanu amade TH Priyavati Devi na first, second amade third prize pangki Makong matang taraba singda Deputy Commissioner Jiribam Krishna Kumarna prize sing khusina ke tungda disina kuntra manga suba National Road Safety Month 2024 gamari lenana lambi gi niyom sing ngak na chatuna khudong tiba thoktana ba amadi niyom sing khang na bawa fong kya su fong doke ngasigi thoram gi manung chana Sagol Sam Indrajit Singh MCS Additional Deputy Commissioner Jiribam na road safety ki matangda puna wasak lomina ke if anything happened on the road, if any accident occurred and if you have witnessed, you should respond immediately. And as per my belief, I do believe that you all are young leaders. Why you all are young leaders? Because in upcoming time, you will be the ones who is going to lead your family and your society as well. And some precautions we need to have in our life. Hozik Pauki Marathon attend by break amatang nominasi.
years of trusted diagnostic service. Babina Diagnostics. Welcome you all to Unapa School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy na hinlibasing thamagi manungda control to bangamle. Urea creatinine wangbasu thamagi manungda hantaba ngamle. Khong hamba nungai tebasu numit manganigi manungda fahan bangamle. Bile sabadi nungsan nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thamagi manungda normal oy bangamle. Fatty liver oybasu thamagi manungda fagat han bangamle. Pumnamak natural oiba hida makalna laing jabani. Hakjang da sokadaba side effect amata laite. Makata na hidak chabagi mathaw su tararoi. Hena kupaparol gidamak ngasimak lengsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matunda mayambu ang panataram no chari makataba pausang pijare. Hairok Development Club ka Eco Network Hairok ka kusam naraga yumtong kudingi fataba garbage collection tobaki tabak ngasisu sa takray. Hairok tongan-tongan ba lekay dala riba tongan-tongan ba club sangi manungda khwadagi hanhana garbage collection tobaki tabak toriba. Hairok Development Club na achoba thodang lawrak kanda asigumba garbage collection toduna hanadagi hona chayol kudingi leptana yum-yumdagi lokhatpa amadi punatural sangminabaki tabak tongminaduna lakli haina Eco Network Hairok ki President Sinthangamba Laishramna phongtorakle. Eco Network natural sengba amadi yum-yumdagi amot akai lokhatpagi thabak ngasisu tural da haithagadaba amot akai sing tural khongbanda langthokadaba yumdagi putorakpa fataba polam kya lanai gari waiduna khonggatlaga mafam chabada thamduna segregation taunaba honakre tural da haithagadaba amot akai sing asi aikoina afaba kanaba hiramda amuk hana sizinaba yanaba babung fana collection toraga mafam chana thamlaga segregation toraga west khodima well on talk naba pandam dal leptana hotna bani haina mahak na makha taki ICC Club Hairuk Mayamna Hairuk Development Club and Khunariba Club Asigi area da Hairuk Eco Network Hairuk Kapuna Kusam Narakanda Yumthong Kudingdagi Fataba garbage collection tawbagi thabosi sathajabani Hairuk ki tongan ba lekai singi tongan ba club singi manung da khwaidagi yahal hana garbage collection tawbagi thabuk toriba Hairuk Development Club na maruina initiate torkana achoba thodang lorkanda asigi asugumlaba koi garbage collection tawbagi thabosi sathajabani anadagi hauna ICC Club na amadi Eco Network puna torin sengminaba amadi garbage collection tawbi thabosi tawduna lali masi tawbagi maramdi torenda hidhagadaba amon akai sing torenda langthokadoba mi sing yam silakpa lamna pixilakpa duga sinaba tongan kolam sing sina amon akai oiraka na masi gi langthokhom merektabadagi torengi khongbanda amadi torengi chena torengi khongbanda paibagi hendotena torengi chen pawbada haithaliba mayam masi matawkrna masi gi amot akai sing loisan gadage haibagi adumbo kalondo koi puna khana minarkanda torenda haidhagadaba amot akai sing je kona yumthong kudingdagi collection torkanda mafam jana thamnana bagi damak sumane collection tawbagi thabosi chathajabani January 15 tagi jatharakpa Blue Cups Grassroots Football Program angang singi football tambibagi thoram ngase morang multipurpose higher secondary ground da loshinkrai All Manipur Football Association ke makhada District Football Association moirang nasinduna numitara mangani chatharakpa football coaching loshin ba aduda amfage President M Ratan Kumar District Football Association ke President K Birendra Madi DFA ke Secretary PH Mega amfage Chairman Technical TS Ibotombi NHPC ke Retired Office Superintendent Aisintebendra TMC ke Associate Professor Dr. Pebam Surjina Daista from K Loshin bagi thoram aduda Sanaroi singi demo utpa amadi match utuna angang singi talent gengke tungda amfage President M Ratan Kumar na ekhoigi sanaroi sing hojikti mapalamda yamna sanare Asia da oina sanabagi khalaga thariba asida Manipur macha under 13 amadi 14 gi angang tara mathoi leiri haike handak Manipur da laktuna angang khanbada moirangdagi khannaba makhoi gi team adu moirangda tharake moirang gi angang sing talent gamna leiba ui angang kharadi soidana khangani haike Fast, the Sukadeva is the Anang Manipur Masa Kunchale,
ꯑꯗꯨꯕꯨ ꯖꯄꯥꯟꯗ ꯇꯧꯕ ꯑꯦꯁꯤꯌꯥꯒꯤ ꯑꯟꯗꯔ 13-14ꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯁꯨꯕꯗꯦꯕꯅ ꯂꯧꯔꯒ ꯍꯜꯂꯛꯑꯦ ꯇꯤꯝꯁꯤꯗ ꯃꯅꯤꯄꯨꯔ ꯃꯆꯥ 13 ꯌꯥꯎꯏ ꯆꯍꯤ 13-14ꯁꯦ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯗꯤꯜꯂꯤꯒꯤ ꯁꯨꯕꯗꯦꯕꯁꯤ ꯗꯦꯠ 18ꯁꯤꯗ ꯑꯁ ꯃꯅꯤꯄꯨꯔꯗ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯂꯥꯛꯀꯦꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯃꯤꯁꯟ ꯄꯤꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯂꯥꯛꯄ ꯍꯦꯛ ꯂꯥꯛꯄꯁꯦ ꯑꯩ ꯉꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯨꯝ ꯎꯕꯗ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯌꯦꯡꯕꯗ ꯑꯇꯩꯗ ꯆꯠꯂꯨꯕꯗꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯝ ꯎꯕꯗ ꯑꯩꯅ ꯇꯦꯂꯦꯟꯁꯦ ꯁꯤꯅ ꯈꯔ ꯋꯥꯡꯕ ꯃꯥꯜꯂꯦ ꯃꯣꯏꯔꯥꯡꯁꯤꯅ ꯃꯁꯤꯗ ꯍꯥꯟꯅ ꯑꯩ ꯍꯧꯖꯤꯛ ꯗꯤꯜꯂꯤꯒꯤꯗꯃꯛꯇ ꯑꯩ ꯊꯥꯖꯩ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯅ ꯄꯤꯖꯔꯤ ꯃꯣꯜꯍꯥꯝ ꯀꯨꯀꯤ ꯈꯨꯟ ꯃꯅꯥꯛꯇ ꯀꯥꯞꯅꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯆꯤꯡꯒꯤ ꯂꯣꯛꯅꯨꯡꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ ꯂꯧꯈꯠꯂꯒ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯁꯨꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯔ ꯉꯟꯈꯠꯅ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯂꯩꯉꯥꯛꯇ ꯍꯥꯏꯖꯈ꯭ꯔꯦ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯀꯌꯥꯅ ꯈꯟꯅ ꯅꯩꯅꯕ ꯂꯦꯞꯇꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯅ MUꯒꯤ VC ꯄ꯭ꯔꯣꯐꯦꯁꯔ ꯂꯣꯀꯦꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ngasi oinadi North East Mindona sandokchariba Manipuri paw matang solution jare mideng tabriba mayam pumna mapu amukana khurumjari